अहानबद मयामबु चेसम नवासना तरामना ओक्सरी अमदी इकाई खुमनबु उच्चरी ngasiगी warisi Sweden da thokibani Coma da layurabi mama ama amuk hanna mit panglakhtuna machasingbu Hatlmba mihat da puthokpada mateng tawduna mara laiba mi dandi fangankhibagi warini hojikti warisi amuk puna taminarasi sok lisingani nipan gi March ki tang 13 ni mafamna Sweden gi apik city amu oiriba Arboga ani numidang wairam gi matamni chahi kulhumdoi surabi Amazon gestik mahaki apik macha ani ga yumda lay Machasing mingna chahi ahum suraba Max Jangestik amasung chahi amakai surabi saga Jangestik kawi ema chakhum da chana thaknaba sem saraga lay amade mahaki fiancé Tokni Helgrin thabak tagi halakku matam soirame marak sida ema mahaki mache Katrina ga online da wari watai torga lairame makhoi ani si mapa mama gi lakadoriba wedding anniversary gi matangda wa khanarame masidagi hendораktuna machin manawgi oiba tongan tongam da wari watai kaya amasu yaurami adubu ikhang khanghodana numidang wairam gi pung 3 ki minute 3 taba swaida ema dagi reply lakpase khanglep lep khirami ahan badadi Katrina na ema kitchen gi thabak inkhang tobada busy oibagi reply toroktaba oiramgani natragana angang nubi yang sinduna laithoklambasu yai haina khalame Katrina na message amsu amuk tharami adubu hojiksu reply di laklamde minute khara hokhirami adubu ema gi maikei dagi di paukhum amata laklamde फिल्म से खितंग स्ट्रेंज ओइ हाइना खनबगी कैटरीना एमा दा कॉल तौरक्लमी अदुबु महाकी कॉल सि डायरेक्ट वॉइस मेल ओइना चटलमी हंजन हंजन ट्राई तौरमी कानब इफंग फंगलमदे तबना तबना कैटरीना वखल वाबा हरक्लमी अकीबा अमसु फरक्लमी थबक्तगी हलकपगी लंबी दा गाड़ी थौरगा लेरिबा तोगनी दा कैटरीना ना कॉल तौरक्लमी अमदे एमाना मेसेज हलक्तबा कॉल तौबदा वॉइस मेल डायरेक्ट ओइना चटपगी मतंगसि खरा पाखलप तौना हायरमी तोगनी ना कैटरीना की वखल से फाथनबा यामना कन होटनरमी एमाना फोन दु मफम कायदनोमा थमलंबा याय चार्ज तौरमसु याय नत्रगना ngang singa sanaduna laithoklambasu yai hairame adubu tokni na mayum hek yorokpaga mahaki ahanba mitpham si main door da oina tarame thong se hangduna leiba urame adubu matam khudingmakta hairiba main door si adum thinglaga thami manung hek changbaga ema bu kaurami masugi matung macha singbu amuk kaurame adubu kanamatana response piraklamde imung se ichik chiklamme tokni na imung sida khara changsinba hobaga yum manung si koichai chairaga laibase mahakna thengnarame imungi furniture mayamsu hanna thamba mafam sida amata leiramde mikup amagidi angang na sanabada koichai chaiba oiramba yai haina su khandoklame tokni magi family si yum manung sida thirame matam sida room amagi kachinda kanagumba ama taraga leibagi mami ama khak urame taribase ema oirame mahaki phibam si yamna soklame masak si fawo fazana lawsin mangamlamde tokni thamoi kairame mikup kharagidi oiram libase karino khanbada masa se gyan tajaba ngamlamde mikup sida mahaki pikliba macha ani sining singlaklamme ema mafam sida adum thamlamduna tokni stiar mathakta yamna kana chenkhatame angang singi room tamna chelame adubo angang gi makholde amata taramde room ge thongse hangdoktuna manungda changbada mahaki mitmangda uiba fibam si tokni bu tu chungba amakhak fawalame max amasung saga floor mathakta taduna leirame maikai marimak igi ingak thangairame makok amasung mamai singsi yamna minung si leitana thomdatlambagi fibam da leirame room sigi floor wall amasung mafam khudimak itana pungangangi haibiyai mamai thangda noktuna khedana harau tayamna leizaba kari su khangyadaba family sibu kanana karigidamak asuk minung si leitana attack toromlibano asengba wari si public ta thorko matamdadi Sweden pumba thak thak ni khanduna thamlami Amazon gestik sok lisinga chamapan marfu mangagi february gi tang 13 Stockholm da poklame mafam se Sweden gi konungni masagi chahi tamapan surakpada Amazon gestik magi high school boyfriend Niklas Jangestik ka lohnglame matam khara leiraga makhoi ani gi ahanba machanupa ama phangjarame mamingna Max Jangestik kaurame masagi matungdagi matai manaw ani gi punsida ahungba kayama laklame responsibility hangalaklame thabak tawbona mara moiraga potha basu watpa helaklame adubu haraw basu hena dum hangalaklame chahi ama makhai muk leiraga saga Jangestik amuk poklame hojikti matai manaw ani gi apip macha ani leirame mapandagi yengbada family si perfect oiraba imung amakak oiba mali adubu manungdadi family si ki condition si tamatapna phibam tadaba horoklame makhoi animak naha oiri nungtigi oiba routine sida pen ba haibadu oiraklame kaisuna taba wadasu khatnarame paisagi issue angang singi responsibility tumba walakpa hairiba wapum mayam sina matai manaw anigi relationship ta problem thokan ba horoklame saga poklaba matungda matam khara leiraga ema amasung Niklas separated oirame issue se sauthorakpadagi wafam se court yaroklame angang sing kanaga leigani amade makhoi gi expenditure gi matangda court te hearing hanjan hanjan tawrami makhoi ani gi marakta achoba tension amakhak sagatlame Niklas na emada amuk hanjanaraga
punna layarasi haina harakpa tanja amasu yaurami adubu ema amuk hanna Niklas ka laiminage haina khalamde mahaki firepsi hongaroi haina leplami mahaki punsi si move on tawa pamlami amadi anawu mafamda magi anawu punsi ama haurage haina khalami macha sing puraga ema arboga haiba mafam sida laklami haiba city si yamna ingna sikna laijaba missing lising tama thokhak laiba mafamni Stockholm dagi haiba mafam si kilometer 180 muk lapi Arboga haiba mafam sida crime ama tholakani haibasi kanana su expect torude Arboga da ema tokni Hellgreen ga thengnarami tokni Hellgreen si so off to nupa nate icham chamba hotnaba kanba amasung santi oina leijaba miyoi amakhakni ahanbo oina makhoi ani si online da thengnabani masagi matung tamna makhoi ani gi relationship si manglom da changsilami ema ahanba da wakhal khitang warami maramdi mahakki ahanba luhongluba asidagi leiriba macha ani si tokni ne accept tobigadra haibasini adubu tokni gidi wafam se achoba problem oiramde tokni su family ama pamlaga leiramli bani punna leiminaba horokpagi ahanba tha kharasi tokni ne max amasung segabu machada na loinarami angang singa punna sanarami makhoi gi responsibility lawrami angang singsu tokni ga yamna thuna close oiraklami ema gi wakhalda matam kuirabagi tungda mahakna ningjariba husband material oigedaba nupa ama fangjare khalami ema amasung tokni gi relationship si ema na divorce toro matung chahi amagi matung da horakhibani makhoi ani gi relationship si yamna thuna khumang sausin ba haibadu oirami makhoi ani amana amabu yaudravadi hingbanga moi khanbagi thakte yaroklami masagi matung miyoi kayana chahi kayagi matungda lowa firep se ema amasung tokni na tha ani da lawrami relationship ta laklaba matung tha ani gi manungda makhoi ani na punna yum ama leirami sok lising ani nipan gi summer da makhoi ani si lohongnaba date su fix tawrami anoba yum lohongnaba gi date amasung angang ani yengbada punsi khongset si apho mai kairom da chati boy ninglami masigi matung mars ki tang tara taret ki nubidang wairam gi matam se laklami tokni thabak tagi halaklami amadi yum sigi manungda oiram liba film si mahakna kaidawnung da khankhiba leite mahakki punsibu mathak makha onduna thambirami mahakna luhonggadoriba nupi amadi macha makni haina khanjariba angang ani si yum manung sida yamna film tadana targa leirami makhoi ahum si hojiksu sordi holami tokni na masana masabu control tawraga emergency number da yamna thuna call tawrami ema saga amasung maxpu yamna thuna hospital da puduna ICU da thamlami makhoi ahum bu kannaba doctor sing yamna kanna hotnarami adubu doctor na tokni da yamna clear oina wafam amakhak thamlami madudi makhoi ahum maki film si yamna serious oi maramasina hingbagi chance yamna nemi hairami laibak fadana hingba taragasu matung tarakpada hingbada yamna wagani hairami hospital dana miyoi ahumgi punsi kannaba kanna hotnari aduga nakal amaromdana police na thokhiba thodoksi kamaina thokhibano khangnaba yamna kanna hotnari yum manungi investigate tawbasi sum tawrakpada thodokse henna complex oiraklami yum manungda force tawraga changbagi mami amata leiramde masak khangdaba strangers ama yum sida namphuda changki haibagi sign amata uramde kwaidagi maru oiba wafam amana yum manung sida atopa miyoi amatagi I fanglamde wafam amasu amuk thoroklami masina case gi direction si change tawhalami yum sidagi pot amata huralamde wallet chu mafam chana adum leirami paisa su lupa amata manglamde sana lupa su mafam chana leirami mamal yamba pot sei singsu mafam chana loinamak leirami maramasina tawdoksi huran chinthi tawba lakpada thokhiba natti haibasi khanglammi thawoina miyoi amana family sibu tumna hatnaba lakhiba tawdok amo oirami police ki matung inna tawmliba attack si yamna sauna tawrami hairami tawdok sida sin nakhiba khulai si tawdok thokfam dagi fanglamde adubu injury si uraga police na yamna chawba posak amana attack tawrambani haibasi khangbangam lami nungthangbu oigera natragana yochaibu oigera ani sigi manungda amadi oigani thajarami attacker na hanjan attack tawrami mahaki intention si yamna mayek senglami madudi miyoi ahumak hingna thamdaba haibasini tawdok thokhaba matungda paramedic team laklaga asokpa sing asigi thawai kannaba yamna thuna hospital da punaba hotnabada crime scene si kharadi mess up oirami investigation gi damaktadi wafam se problem amakhakni adubu matamduda thawai kannaba hotnabasi yamna maru oirami matung tarakpada forensic team na crime scene si fazana investigate tawbada kaigumba clue kharadi fangani haibasi mayamgi asani kanagumba amagi DNA here fingerprint fangadra khalami adubu maram chaba evidence amata fanglamde family gi nataba DNA amata fanglamde fingerprint fanglamde attacker na kaigumba evidence amata thamlamdana mahaksi mangkhibaga chap manarami wafam mayam sida yumpham oiraga police haujikti thodoksigii matangda stranger da chingnaramde haujikti yumsibu fazana khangba amadi imung sibu fazana khangba miyoi singda mityeng thamba haurami suspect list ki top to laiba miyoi si torgni Hellgreen oirami
mahakna emergency number da call tawrokliba si pung 3 minute kundani aduga emana message reply hanba lepkriba si pung 3 minute 3 tani matam ani si khetna basi minute 32 khaktani police ke wakalda atena matam gi manungda attack tawmlaga miyoi ama mafam se thadoktuna chen ba haibase khara thajaba ngamde hairami adu makhata na investigate tawbada tokni da chingna basi amuk tokpagi mongda tawrami tokni ga thabak tawminaba miyoi singda wari tawbada numit se tokni mahaki sifsi full oina thabak tawi hairami masida sunatana thabak sufam dagina yum yorpagi lambi da lairiba CCTV camera gi footage da tokni lakpasi mayek sengna record tawrami mayam se uraga tokni bu suspect ki list gi lauthoklammi masagi matung ani suba suspect sina ema gi ex husband Nicholas oirami police ki wakal da thokliba thodoksi yek naba laibagi nungaina daba laibagi malami Nicholas ka ema ga yum palingai yamna toina khatna khibani amadi divorce tobasisu yamna fazaba mawongda tawkhiba oiramde amukti ema na Nicholas ki mayokta domestic violence ki complaint fawa tawrami laman khumnaba Nicholas na thodokse pangthok lamba yai haina police na khalami adubo investigate tawrba matungda Nicholas thodok thokpa numita atopa city amada lai haiba khanglami haiba city sida lai haibagi chapchaba evidence phangbana maram oiraga Nicholas su suspect list sidagi lauthokirami tokni na police ta Nicholas amasung ema gi marakta mamangda khatna chainaba tawramba adumaina hojikti tawdre hairami makhoi ani gi marakta leinaramba nungaitaba sing matam kuina gi mamangda yasinna khre hairami makhata na tokni na Nicholas ka mahakasu good relation lai hairami Nicholas na mahakna popka machada sumaina tawramgani haibasi thajade hainasu tokni na police ta hairami police na ema ga lugna tinaba miyoi sing imung manung marup mapang amade yumno naba singdasu wari tawrami mayam sina kanagumba XYZ amana ema da saukhibagi thodok ama ningsing lolagadi haina asa amakhak police na tawrami adubu mayam sina ema gi yeknaba kanamata leiti haina chap manaba pakhum peklame police ki mafam da suspect amata leitabagi hojikti case investigate tawbada mangam isan salamde tokni na mahaki oiba statement police station da piram naga tholakpada pung kharagi manungda mahak se ahal khangoi oisinda manbagum farami mahak se thamo yamna sokman khibana maram oiraga gari thoba ngambagi pangal lairamde maram asina ema gi mapa laktuna tokni bu police station dagi pick up tawrami mafam sedagi makhoi ani ema bu yengba hospital da laklami gari manungda wari townaba laitabagi makhoi ani se tumin na famduna lairami lambi da ema gi mapana radio on tawrami maramdi gari manungi environment se kitang fragadra khanbagini adubu radio hek on tobaga local radio station dagi thodoksigi news parga leirami anchor na yamna akiba tamthiba thodoksigi matangda wa haiga leirami ema amasung mahaki macha singi ming palaga leirami masigi matung saga amasung mek sibagi paw laklami tokni amasung ema gi mapa gari manung sida kaplami haiba case asina maram oiraga arboga police ta akanba pressure amakhak laklami media na hanjan wahang tawrami miyamna thodoksigii paukhum pamlami adubu investigation di mangam isan san mangam lamde marak sida amuk hanna police na Nicholas ta mityeng thamba hawrami adum oina mamangda Nicholas na thodoksiga mahak mari leinade haina proof tawkhrabani adu oiraga su police na amuk hanna Nicholas pu preventive custody lawduna mahak pu wahang pahong tawnaba police station da kawrami case kari su khangdana loisin khidawa sumsum mansalak adubu amuk hanna police na mamangda chatkraba lambi sida halaklami Nicholas ikui kuidrikanda mahaki macha ani si kaina khrabani amuk hanna mahak pu wahang tawnaba police ni station da purakpasida mahaki thamoi si amuk hena kairami mahaki haksang si niklami mittagi pi atat akham leitana sinthaраklami police na hangliba wahangi paukhum fazana pi phawangam lamde mamangda police ka wari watai tawkhiba matamdedi Nicholas ki wakhalda macha singji hingani haibagi asa amakhak tawrami adubu hawjikti asa si suloikhirami police na makhoida kana gadaba wafam amata Nicholas tagi fangaroi haibase khanglami maram asina Nicholas ki location chatok chachin amadi akup ata kudingmak loinamak check tawrami adubu kanaba ifang fangdabadagi amuk hanna mahakpu thadoroklami police sing hawjikti kari tawgodabano haiba khanglamde somdana media gi pressure di sum henjalaklami miyam gi wahangsu nongmonomogi lepa leitana hengalaklami police ki lairiba asa haibabu ema ComaDagi recover tawduna numisigi numidangda kari thodok thoki haina masamakna police ta tamba masina police ki aroiba asa oirami adubu doctor na police ta mangjawnana kaigumba ema se fagalakpa targasu mahakki haksang amadi kokta yamna thina sokhiba asina maram oiraga ema di karisu thoidokpa ningsingba ngamaroi hairami doctor na makhata na kaigumba ema se hinglagasu haksangi part kharadi mathau tawba ngamdabasu yai amadi lon thokpa ngamdabasu yai hairami thodok thokhraba matung ema amading Machasing hospital da admit tawrba matungda police ki team ama makhoi security ki dama hospital da leirami police ki wakal da attacker miyo asina
amuk hana hospital da laktuna mama amadi macha ani si heart pa lakadra haibagi akiba amakak leirami angang ani se siraba matungda police ki team si ema bungak senbada oina mai onsilami ema gi room da kana lai kana chatki habasi mikup na hum singne engselami thaudok thokhraba matungda area sida leiba mioi singda akibagi environment amakak feel to holami miyam gi wakalda angawbu mihat pa ama mafam sida koicha chatuna leire amadi matam amada family amada attack torokpa yabagi oithokpa lei haina khalami thaudok asina arboga amasung manak nakpada leiba area gi mioi singi daily routine da ahongba kaya pirami maram laitana lambi sorokta koicha chatnaramde angang sing marup mapanga mapana sanaba ngamlamde imungda leiba mi fawba thong thongnaw lo libra haina kayarak check tawnarammi police ki mafamda hawjiksu thaudok si kanana tawrami haibagi chap chaba clue amata leiramde adubu thaudok sigi matangda maithiri haina dikhalamde police na topa area gi unit ka pulaga joint operation tawba hawrami thaudok thofam gi akobida leiriba yum khodimakta changchangduna miyam da wahang tawrami whole area si yamna section na search tawrami adubu police na kana gadaba information di amata fanglamde masigi matung police na emagi yum gi akobida leiriba CCTV camera khak check tawbuta natana lambi gi safety gi damak khiliba camera amadi gali gali gi camera loinamak check tawnaba firep lawrami ema gi yum mana ki camera di mangjawnana check tawduna loikhrabani maram asina arapada leiriba camera gi footage lawtokpa hawrami attack tawbuda sina khiba khutlai si yum manungda fangdabana maram oiraga attack tawramaga lambi da langthoklamba yai haibagi wakalda police na amuk hanna akoi basa yamna section na search tawrami tracking dog su sinarami adubu haujik su khutlai amata fanglamde atopa mafam da leiba camera gi footage tagi su kari su kana ba fanglamde ema gi yumsi amuk hanna forensic examine tawrami maram di mamangda sitanan thoba yawraga su handak ti pumnamak cover tawnabani maru aba information di fanglamde adubu family gi miyoy gi nattaba khongup ki print ama khakti fangmangamlami haiba khongup ki mami si nupi amagi malami yum sida hana laklamba khangna chanaba miyoy gi oiramgani haina khalami haiba print si forensic examine su tawrami somda ema hingba siba ani gi marakta kana lanthengnari numiti sum haukhirami media su thaudoksugi matangda nungtigi cover tawrami security expert amasung investigators kayana makhoi gi oiba professional experience kayama tv da thamlami theory kayama thoroklami adubu mayam sina investigation asidadi kari su kanaba puraklamde mamai thangda case sigi anoba wafum amakhak thoroklami nupa amana police ta paw pharaktuna yamna maru oiba information amakhak piraklami thaudok thokpa numit sigi midang wairam gi pung 3 muktaba swaida mahak se ema gi yum manak sida phauduna chalami yum gi mamang gi footpath ta lepaga leba miwai amada nupa sina mityeng tarami haiba miwai si koktagi ton fawba amuba ngakta setlami mamai se fazana uba phangmangam lamde mahak ki mawong si yengbada yum manung sida changsira changoi sira haina wakhal samam naraga leiba mali hairami makha tana nupa sina market gi pot chai leiraga lambi sida amuk halakpada haiba fimu setpa miwai si amuksu ui hairami handakti mahaksi emagi yum manungdagi chenthorokpasi urami masigi matung car amada changlami aduga car si yamna thuna thauduna chatkhirami haiba mayam si yamna thuna tawkhibana maram oiraga mioi sigi masaksu uhoba ngamde car sigi model amadi number da su ka hena wakhal thamlude hairami adubu haiba mioi si nupini haibadi confirm oirami information asina police ki investigation da yamna chawna mateng panglami wafam si guess tawraga haiba nate witness amakhaki paudamne police hawjikti nauna fangliba information asida mai onsilami police na semkhiba suspect ki list amuk hanna cross check tawrami ema gi yumgi akoira leiriba nupi singa sigi location check toba hawrami kayumba crime si nupi na tawramba oiragadi mahak si yamna lapna chalamoi haina khalami nakal amadana numit tarani hospital da taduna leiribi ema da police na asa tawruga leiri ema santi oina coma da lei mahak ki coma si natural coma nate doctor ne emagi haksang amadi brain si pothana ba thawaina induce coma dala helibani emagi mechi amuk hanna panglak khidra panglak aroidra haiba kanana su haiba ngamde masigi matung tamathapna emagi haksang da ahong ba khara di uba fanglami soklising ani nipangi march ki tang kuntareta doctor na emasi coma dagi puthoraklasi haina ferep lawrami haiba wafam si araiba decision amadi natte asoiba macha ama tobada emagi punsi mangdoribani emagi hidak mayam si tamathapna piba hantharami khongthang khudingmak yamna cheksina thanglami mataw asumna mamai thangda emagi mitse pangthoraklami haurakpadadi ema wangang bangamlamde mahaki haksangsi yamna solami mahaki akoibada leiriba miyoi singi sakfam laksinaba hotnarami wa hanglabasu mamit khakna paukhum pirami imung manunggedi mahakna mit pangnak lisina apen ba haibadu oirami ema haksang khak sonbata natana
इमोशनली ओइनसु यामना सोलमे मरम असि मंगोंदा मचा लैखिदबगी वाफमसी कना अमतना हाइबा यारोय हाइना डॉक्टर न थिंगलमी पुलिस न एमा ज्ञान लाक्लबा मतुंग नुमित हुमनी दी थौदोक्सिगी मतंगदा वाफम अमता हंगदनबा फिरेप लवरमे नुमित हुमनी लेरगा डिटेक्टिव एमा गी मनाक्ता लाक्तुना तबना इंगना वरी वताई तोबा होरमे थौदोक्सिगी मतंगदा खंगनिंगलमे अचुंबा करिनो खंगनिंगलमे अदुबु एमा दी करि अमता निंगसिंगबा ngamlamde hospital da mahak leiribasi karigino haiba khangjaramde mangonda kari thodok thokki haibasu khangma ngamlamde hanjan hanjan macha singi matang da hanglamme doctor su achumbasi koina lotchanduna thamba yaroi haibase khanglamme mamai thangde ema da macha singi matang da asengba haidoklamme ema kaplamme macha sing sikhre haibasi thajo haiba ngamlamde mahakna taribasi mangdani haina khalamme amuktang mit uisaluraga pangthorak lagadi pumnamak normal oigani khalamme adubu ema na taribasi achumbani mangla natte haiba khanglamme masagi matung miyam na khawrang na ngainariba mikop se laklami sok lising ani nipan gi april gi tang amada thokriwa thodok matangda wafam khara emana ningsing laklami wafam sina investigation si makha chathabada mateng khara di oidoribani thodok thoktrikan mamangda mahak si mache Katrina ga online da wari watai tawduna leirami matam sida main door se nok toroklami mahak na thong se hangdokka matamda fi amuba ngakta setpa nupi ama leptuna leirami mahak ki makoksu khumlami nupi sina mahak ki mingsi tina ka wi hairami masigi matung khanghaudana nupi sina nungthang amana ema da attack toroklami adubu nupi sina ema da torokiba attack si gyan tar ko matamdadi thengba haibadu oirami nupi sina ema gi koksida hanjan hanjan kana thumlakpana maram oiraga mahakti floor mathakta turami masigi matung mahakti gyan mangkhibana maram oiraga kari thodok thokki haiba kari amata khangdri hairami police na chingnei khanba nupi kaya gi photo ema da mathang mathang yenghalami utliba photo mayam sigi marakta Christian Schooler Kobi nupi ama yawarame ema gi mityangsi hariba nupi sigi photo da tawa matamda ingit ama khak peraklame thaudoksiba pangthoklamlibi nupi si Christian ne hairame Christian Schooler hariba nupi si kanano karigi damak mahakna family amabu tumna hatnaba hotnaramlibano Christian Schooler Germany da pokhi thaudokse thopa matamda mahakki chahi si 38 surame mahakki angang origangi punsi nungaina horakpo oiramde masagi chahi 38 surakpada mapana mahakki family si thadoktuya chatkirame masigi matung mahak mafam amada lengdana leiramde kaigumba kandana New York ta aduga kaigumba kandana Greece ta leirame koichat chatlaga hingba punsi mahing amakhak oirame mahak si archaeological site ta thabak tawrame mahak pu khangba mioi singna Christian Scholar si larik laisu haibi adventurous oibi amade culture fazana khangbi amani hairame mapandagi yengbada confident yamna leibi amasung gyan tabi amo ina urame adubu manungdana wari ama leirame mahak si mibu control yamna tawi amade darkar leibadagi henna yamna khamban binupi amakak oirame kanagumba ama mahakki manaktagi lapna chatkhre khanglagade mahak khangba lakpa ngamde mahakna Greece ta thabak tawrikan haibade sok lisingani kuntaruki Augusta Swedish nupa tokni ga thengnarame adubu tokni si hojikti ema gi fiancé oirabani matamduda tokni si Greece ta vacation lakpani Christian na thabak tawduna leiriba hotel sida tokni su leirame makoi ani se close oiraklame chawrakna numit mangani mukti makoi ani si romance tawnarame masigi matung tokni di suti loiduna Sweden da amuk halaklame makoi ani gi mari si long distance oirame Christian tokni gi nungsibada pungaw ngawrame mahak Greece ta leninglamde Christian Sweden da tokni da karimata pau peraktana laklamme adabu Christian gi surprise gi damakta tokni diridi oiramdre mahak kari tawduno haiba khanglamde Christian na nungai khiroi khanbagi damak tokni na Christian bu magi yumda lehelame amna tamna tokni na mahak na ahanba thengnabada oikhiba Christian du hojikti oidre haiba se khanglame kaisunataba wa macha macha da su law khongba tawrame mahak ki demand su loiba nairamde hairiba wafum mayamsi relationship leiba horakpada thokhiba ngaktani tha manga lebinarba matungda makhoi ani gi mari si makha tana chathabada afaba oiroi haina tokni na khalame maram asina matang swaida loisalagi haina mahakna firep amakhak lawrame matam sita Christian thabak amagi magi laibakta chatkhirame amuk halakpagi matam yoroklame tokni na phone tawduna makhoi ani gi mari si loisalasi makha tana mahakti relationship te layo pamdre hairame masiga loinana Sweden da laktuna mahakpo amuk unage honarakanu hairame wafam se tabada Christian yamna sawrame tokni gi decision si mahakna yabangam lamde tokni da hanjan hanjan leptana message tharaklame magi mawong se pelaktuna tokni na mamaida Christian gi number se block tawrame adubu Christian na anoba number ama muk lauduna message thaba horoklame tokni na mangonda yetpasi lephan khinaba magi phone number oina sinba tarame tokni na magi phone number si Christian na sindokre khangbadagi mahaki address sida chithi amuk iduna tharaklame amuk hanna chance amatang pibiyu hairaklame nangbu thamoi sengna nungsi haina Christian na hanjan hanjan hairaklame sok lisingani kuntaret ki March ta
Christine Sweden da amuk laklami mahakna tokni bu dinner amuktang saminasi haina request tawrami matam sida makhoi ani gi marakta mari amata leiramde wari watai su kuina toba lepkhrabani tokni na Christine gi dinner gi plan se arami adubu mahakna mayak sengna marup amoina thengnari bani hairami ahan badadi Christine na hoi hoi hairami adubu dinner chaba hek loyakpaga Christine na amuk hanna tokni da pressure piba hawrami tokni na hawjikti nang aibu kawro nanga aigagi future lete hairami report amagi matung inna matam sida tokni maga sakmai khangladuna nungsi nungogi lambida khongda ba hawre haina palli mamai thangda Christine tokni gi wase yaba tarami amadi dinner loiraga mafam sidagi chatkirami mathangi ayukta tokni da call tawktuna mahaksi lambi lamuknare hairami Christine na magi laibakta hannaba tawbani adubu lambi kauthokre hairami wafam se tabada tokni khara pakhatlami Christine na hayakliba mafam sidi tokni na fazana khanglami maramasina mateng tawbirage haina khalami tokni na Christine gi manak yorko matandadi car manungda Christine se gyan mangduna leirami Christine na hidak guli mayam ama chasinduna leiba thengnerami tokni na Christine bu hospital da yamna thuna purami layeng pathap satharami adubu tokni da wakhal ama khak fawrami Christine se mathanta thalok lamba taraga di amuk hanna aran da khongthang ama amuk thanglakpa yai haina khalami maramasina tokni na Christine bu Germany da mahaki family gi manakta uduna laklami mahakna family da wafam kudimak haiduna fazana explain tawrami amadi mahak si kok ki leina gumba leibra yang thopiu amadi section na su yang chinbiu hairami overdose ki thodok se thokhraba matungda Christine psychiatric clinic amada chayol ahum admit tawduna leirami doctor singna mahaki fibam si yang chinduna leirami layeng patapsu ningthi na chatharaga leirami adubu sok ising ani tayat ki summer gi matamda Christine Sweden da amuk laklami Stockholm da magi laifam oirami amadi tokni na Christine la ai haibasidi khanglamde sok lising ani nipan gi February da Christine tokni gi mangda amuk laklami amadi handakti wafam ama puraga laklami Christine na magi macha ama lei hairami mahaki matung ina nungsinai matamda mahak se pregnant oiki hairami mahaki maintain problem amasung breakup tobana maram oiraga angang se mahak na thamlami tokni na Christine gi wafam se tarami mahaki wakhalda Christine makhoi ani thengnakhiba thagi masing date na chingba parami tokni na pariba thasingi matung ina Christine pregnant oiduna angang supu ai haibasi oithokpa yadaba wafam amakhak ni khalami maram asina tokni na Christine da direct angang si karam kanda pokhi kadai da pokhi karam hospital da pokhi hanglami matang sidagi Christine gi mong matawda ahung balaklami wafam khudingmakta marai toba yetpasi adum tawrami tokni gi wahangi paukhumsi yamna clear oina piramde wafam se matang sida loiramde Christine na hairami madudi angang se iga mari leinaba laina amanai angang sibu yokliba miyoi singa sina tokni da pau phorokpa yai hairami maramdi layeng pathap tobada tokni gi mathau tarakpasu yai hairami matam sidadi tokni gi punsidi nungaiba romda khong thangba hawrabani ema ga relationship ta leiduna mahaki macha aniga punna leminarabani wafam se khanglakpada Christine mapan thongdadi karisu khandaba sarami adubu ema su Christine gi mathangda loinama khanglami makhoi ani relationship ta laktrikanda tokni na Christine gi mathangda ema da wari lirami ema na su Christine gi angang gi wari sida thajaba ngamlamde matung tarakpa nimising da su tokni na Christine da wahang kaya ma tawrami adubu paukhumdi fazana amata peraklamde amuk hanna angang si kadai da pokhibano haina tokni na hanglami kaigumba Christine na hospital gi ming palagade mafam da chatuna record ta check tawraga Christine gi wafam si chummi chumde puthokpada yamna laina khangladawni handak su Christine na wafam si laithoklami mayam se khangba gi mathau ta de hairami mahakna tawribasi tokni gi manakta leiba yanabani adubu tokni di emaga yamna nungsinana leirami hawjikti mahakna Christine gi angang leibagi wari si haijan bani habasa gyan tarami maram asina Christine ga pau phawnadabana afaba oirani haina khalami tokni na Christine da amuk hanna nangsu nangi lambi amada chacharo aigi punsida yatpasi tobiraklanu ai se anauba relationship amada leiribani hairami aigi partner siga anauba punsi lambi ama haunaba aidi firep lauduna loikhre hairami wari se taraga Christine mahaki thamoi manungda mai habu makai saurami adubu mapan thongdadi karimatu ulamde tokni na Christine gi mingsi ahanbada police ka wari tawbada hairamde adubu thaudoksi nupi na tawbani haibase khanglakpaga tokni na Christine gi mingsu police ta hairami thaudoksi nupi na tawramani khangdri kandadi thaudoksi gi matangda Christine gi mingsi tokni gi kokta karimata leramde Christine na siguma crime ama tawrakani haibadi mahakna khalude mahaki wakhalda Christine di Germany da amuk halamani khalami kaigeno haigadi amuk hanna Christine ga mahaka pau phawna khidrabani tokni na Christine gi matang da hairakpaga police na su yamna thuna mahaki matang da investigate toba hawrami matung tarakpada Christine gi photo ema da yanghalami ema na su identify toba ngamlami
पुलिस हौजिक्ति क्रिस्टिन थीबा हौरमी इकुई कुइदना क्रिस्टिन जर्मनी दगी फारगा स्वीडन दा पुजना लाक्लमी महाकी अहान स्टेटमेंट दा थौदोक्सिगा महाका करी अमत मरी लेनेदे हाइरमी पुलिस ने स्वीडन दा लैबा क्रिस्टिन की रेंटेड रूम से सर्च तौरमी मफम सिदगी फिरोल फोन लैपटॉप अमते अतोप पोचै खरा फंगलमी फी मरक्सिदा कोर्ट अमसु यावरमी हारिबा कोर्ट सी अटैक तौब नुमिसिदा क्रिस्टिन ना लिटखि हाइरमी कोर्ट से एग्जामिन तौनबा थाखिरमी अदुबु कैगुम्बा मम्मी अमता कोर्ट सिदगी फंगमंगमलमदे कमायना फंगनी क्रिस्टिन ना फजना सुदोकलमलनी अदुबु पुलिस ना क्रिस्टिन की लैपटॉप तगी फंगलिबा इन्फॉर्मेशन मयामसिना थौदोक्सि महाकना तौखि हाइबगी इंगित अमखक ताकलमी महाकी लैपटॉप तगी एमा अमसुंग मचासिंगी फोटो मयाम अमा फंगलमी एमा गी युमसिगी मैप अमसु फंगलमी युम मनुंगदा लैरिबा रूम सिंगी मतांगदा इबा नोट्स कया अमसु फंगलमी सोशल मीडिया दा क्रिस्टिन ना एमाबु हंजन हंजन चेक तौबगी सर्च हिस्ट्री पुलिस ना फंगलमी क्रिस्टिन ना एमा दा मिटयंग थमलगा अदुम लैरमी अमसुंग क्राइम तौरमलबा मतुंगदा कमायना मसा कंजनी हाइबसु महाकना इंटरनेट दा थिरमी रूम मनुंगदगी डायरी अमसु फंगलमी डायरी सिदा एमा अमदि मचासिंगबु येंगथिबगी वही कया अमा इरमी फैमिली की एड्रेस अंगांग सिंगी डेली रूटीन एमा अमसुंग टोकनी करबा मतमदा थबक चली अदुगा करबा मतमदा हलई हाइबसु लोइनमक इरमी मयाम सिदगी क्रिस्टिन मतम कुइनगी ममांगदगी एमा की फैमिली की मतांगदा इन्फॉर्मेशन खोमजगा लई हाइबसि मयेक संगलमी मसिता सुनतना महाकी रूमदगी फंगबा खोंगुप अमगा थौदोक थोकफमदगी फंगबा खोंगुप की प्रिंटसिगा मैच ओइबसु थेंगनरमी सिटी की रेलवे स्टेशन दा थौदोक थोकपा नुमिसिदा क्रिस्टिन शहर सिदा लाकपा अमदि चटकिबा कैमरा दा उरमी एमा की विटनेस अमसुंग फंगलिबा एविडेंस मयामसिगी मतुंग इना क्रिस्टिन ना हाइनिंगबा हाइजरगसु पुलिस ना थौदोक्सि महाकना तौबनी हाइबसि कंफर्म ओइरमी महाकपु मराल लई हाइबसि उतनबा पुलिस की मफमदा एविडेंस मांग कायना लेरमी थौदोक थोखरबा मतुंग था अहुम लेरगा हाइबदि सोक लिसिंग अनि निपानगी अगस्त थादा क्रिस्टिन की ट्रायल हौरमी कोर्ट लाखिबा मियोय खुदिंगमकना क्रिस्टिन की बिहेवियर से उरगा यामना ngakpa amkhak फावरमी मागी मौंग से उरगा थोखरिबा थौदोक्सिगी मतंगदा करिसु खंदबा अमदि मंगोंदा करि चरक फंगनी हाइबगी अकीबा अमत लैतबा मालमी कोर्ट मनुंगदा मियामगी माइकैदा मखुद हाइरमी नोकलमी मागी वकलदा मयाम से फगी की टाइप दा खलमी प्रोसिक्यूशन की माइकैदगी थौदोक थोकलिबा मफम सिगी पिक्चर से स्क्रीन दा उटपदा क्रिस्टिन यामना कन्ना नोकलमी मसी उरगा मियामना असिंगबगी महाक से थमोई पांदबी सा अमरा नत्रगना मेंटल इशू लई हाइरिसि चुम्बा जाला खलमी महाकी मौंगसिदा युमफम ओइरगा क्रिस्टिन की लॉयरना महाकी मेंटल हेल्थ इशू से चेक तोबिनबा कोर्ट रिक्वेस्ट तौरमी ममांग द क्रिस्टिन सी साइकेट्रिक क्लिनिक अमदा लैरबनी क्रिस्टिन की मेंटल हेल्थ इशू की मतंगदा इन्वेस्टिगेट तौरमी मतम सिदा क्रिस्टिन थोइदोकपा इशू अमता लैबा थेंगनरमदे महाकी मेंटल हेल्थ दा असोइबा अमता लैरमदे महाकना तौरिबा मयामसि ज्ञान ताना वखल खलगा तौखिबा ngaktani तपना मागी मायोक्ता लैबा एविडेंस मसिंगसि सुम हेंगलक्लमी अदुबु क्रिस्टिनना मयामसे लोइनमक अपोज तौरमी ट्रायल से महाकना यामना लाइन लौरमी महाकी मतंगदा थमलकपा एविडेंस खुदिंगमक्ता महाकी पाउखुम हाइबबु थौदोक्सिगा महाका मरी अमता लैनदे महाकी लॉयरना थौदोक थोफमदा महाकी डीएनए फंगदे महाकी ओइबा एविडेंस अमता फैमिली की मियोय अहुम सिदगी फंगदे थौदोक्सिदा सिनखिबा खुलाइसु हौजिक फावबा फंगद्रि मरमसिना थौदोक से क्रिस्टिन का कमायना मरी लैना हंदोरिबनो हाइरमी अदुबु प्रोसिक्यूशन ना नुपी अमा विटनेस ओइना पुथोरकलमी हाइरिबा नुपी सि स्वीडन दा क्रिस्टिन का पुन्ना अपार्टमेंट अमदा लैबनी महाकी नुंगथंग अमा लै अदुबु नोमा खंगौदना हाइरिबा नुंगथंग सि मांगखि हाइरमी अपार्टमेंट दा लैबा मियोय खुदिमक्ता हंगलमी अदुबु फंगबा कौबा लैरमदे क्रिस्टिन दसु हंगलमी महाकसु उदे हाइरकलमी महाकी मांगलिबा नुंगथंग सि थौदोक थोकलिबा मतम स्वाइदा मांगखिबनी हाइरमी सरकार की लॉयरना हाइरिबा नुंगथंग सि क्रिस्टिन थौदोक्सिदा खुलाई ओइना सिनरगा मतुंग तारकपदा महाकना मांगहनखिबनी हाइरमी एमासु कोर्ट लाक्लमी अहानबददी महाकसु थौदोक्सिगी मतंगदा का हेना निंगसिंगबा ngamdabani अदुबु क्रिस्टिन हेक उबगा तपना थौदोक खुदिंगमक लोइना निंगसिंगलक्लमी अटैक से मंगोंदा कमायना तौरखि मतौ करमना महाकसि लैमाइदा तुखि महाकना हंजन हगुतनबा होतनबदा क्रिस्टिन लेप्पा लैतना अटैक तौरखिबा मयामसि लोइनमक निंगसिंगलक्लमी मिकुप से महाकिदि ख्वाइदगी किनिंगाई ओइबा अमखकनि हाइरमी अदुबु महाकना मागी मचा अनिबु कनबा ngamhौदबसि महाकी ख्वाइदगी थमोय काइनिंगाई ओइबा मैचाक अमखकनि हाइरमी वाफम से ताबदा कोर्ट से पुमचिक चिकलमी ज्यूरी मेंबर्स ना क्रिस्टिन मियोय अनि हातपा अमदि अमबुना हातनबा होतनरमबगी मराल लैरे हाइना लाउथोकलमी पेरोल पीदना मपुनसे चुप्पा जेलदा लैनबगी चैराक लाउथोकलमी इंडिया की पैसादा लुपा लाख मरी एमादा कंपेंसेशन ओइना पीनबसु ऑर्डर थोकलमी सोक लिसिंग अनि तारनिथोयगी मार्चता जर्मनी की बैक्टर सिटी की वीमेन जेलदा क्रिस्टिन से थाजलमी मफम सिदा महाकी पुनसी लेंदोरिबनी
एमागी हक्चांगी असोकपा दागफमदी मतमगी मतुंग इना फरकलमी अदुबु थमोगी दागफमदी मपुंग फाना फवा हाइबदु ओइगनी थाजदे अदुबु तोकनीना महाकपु खोंथांग खुदिंग सेनबिदुना थमलमी 2010 दा मखोय अनि लोहोंगलमी नौना मचा अनि अमुक फंगजरमी निकलसु अमुक हन्ना अतोप्पा नुपी अमगा लोहोंगलमी महाकिसु मचा नुपी अमा फंगजरमी सुमाइना तौदना नुंसिबगी मिंगदा थोखिबा इंसिडेंसी पुंसी चुप्पा जेलदा लेनबगी चराक फंगलगा लोइसनखी मसी हाइजरगा ngasi gi diwari si matang sidalo sinjarage thank you everyone